ngasi January 12 Manipurna India gi state ama oikiba numit haibade Statehood Day gi thoram Manipur lengak na sinduna ngasi ayuk ahanba battalion Manipur Rifles ki parade ground da Manipur ki Chief Minister and Birena luchingduna pangthokhrei thoram aduda tongan ma Manipur Police ki March Past parade ki contingent sing and Birena yengsin khibaga loinana March Past ki general salute piduna ikai khumna khibatana tana laikhidraba Major Laishram Jyotin gi imung manungda lupa lakh manga gi sek su khusinaki Lising amaga chamapan humputara ni thoida Manipurna India gi state ama oiduna statehood fangkraba matung Manipur gi oina statehood square ama leirakibagi kuntrarak subaning sing thoram ngasi Imphal gi mapal kang jaibung manakta leiriba statehood square complex ta pangthokhrei ngasi gi thoram adu da Lok Sabha gi MP Dr R.K. Ranjan Hana Minister Oiramba amadi Chairman Statehood Square Development Committee El Jatra Nauria Pakhang lakpa AC gi Hana gi MLA R.K. Anand amadi atai tongan ba miyoi kyana saruk yakhi loinana saruk yakhi ba singna Statehood Square da laisu katki January 16 ta pangthokadoriba Republic Day thoram mangoinana lokhalakpa Jackson thorangi manung chena ngase ayuk pung 3 lom tabadagi horaga ayuk pung 8 makhai fawba Thobal District Police na Thobal Moijing awang laikai gi mafam singda leiba yumthong chamaga humputara da thibahumba gi thabak chethakrei chaurangna miyoi chamanga rom gi mathakta verification gi thabak chethaki adumak puthoidokpa mifami pundi yaukide Yum Saba Hausiluraga Tin Leiba Ngamdana Yum Saba Loishinba Ngamdana Leiriba Kumbi AC gi Manung Chanba Saiton Gram Panchayat 1 number 1 polling number 29/6 Saiton Mayai Lekai da Leiba Imung Ani Fairembam Sivananda Apokpa Lekhidraba Shyam amade Saiton Hayai Kon Maning Lekai da Leiba Yumlembam Manglembi Mapuroiba Lekhidraba Wai Baba Hairiba Imung Ani asigi khudong chadaba fibam aduda BJP Bisnupur District Committee gi Secretary S. Prem Chandrana mahaki maikaidagi GI Sid Vandal ahum mateng oina ngarang khusinakhrei Lomi lising kayana India gi konung Delhi da changsilakhiba khongjang tha ani gi maya fazalaklaba sida ngarang center na chayatnariba farm law ahum amaga makhatana suspend tawduna thamnaba khanakhrei amadi ahongba khara purakpa yanaba committee ama semduna yengsilagani hairiba warep asingarang Lomi sing union gi mihutka center ga tararak super round gi oina wari sanaraba matungda lawrakhibani Lomi luchingba singna center na lawriba warep asing asi Lomi gi union singna khanakigani hayeng January 19 thoida center ga wari amuk sanagani